ꯍꯜꯂꯣ 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 ꯁꯨꯜꯆꯔꯒꯤ ꯑꯣꯖꯥ ꯗꯌꯥꯅꯟꯗ ꯑꯣꯏꯕꯤꯔꯕ? ꯃꯥꯅꯤ ꯃꯥꯅꯤ ꯑꯣ ꯑꯣꯖꯥ ꯑꯩꯅꯁꯨ ꯑꯃꯨꯛ ꯐꯣꯟꯁꯦ ꯃꯃꯥꯡꯗ ꯇꯧꯕ ꯑꯗ ꯐꯪꯖꯗꯕ ꯑꯗ ꯑꯩꯅ ꯍꯣꯏ ꯉꯁꯤ ꯑꯌꯨꯛꯀꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯇꯥꯕ ꯑꯌꯨꯛꯀꯤ ꯂꯥꯏꯚꯇꯣ ꯌꯦꯡꯕ ꯑꯗꯨꯗ ꯌꯦꯡꯕꯗꯣ ꯑꯣꯖꯥꯅ ꯃꯦꯁꯦꯁ ꯍꯥꯟꯅ ꯊꯥꯕꯤꯌꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯣ ꯑꯣꯖꯥꯅ ꯁꯪꯕꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣꯅ ꯃꯦꯁꯦꯁ ꯊꯥꯕ꯫ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯩꯅꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯎꯝ ꯗꯤꯃꯥꯄꯨꯔꯗ ꯐꯤ ꯁꯥꯔꯒ ꯂꯩꯕ꯫ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯏꯁꯣꯔꯁꯦ ꯍꯥꯟꯅꯗꯤ ꯀꯩꯁꯨꯝꯇ ꯀꯩꯅꯣ ꯈꯜꯂꯨꯗꯦꯕꯀꯣ ꯑꯗꯨꯒ ꯎꯝ ꯃꯃꯥꯡꯗꯁꯨ ꯑꯩꯁꯦ 2023 ꯅꯕꯦꯝꯕꯔꯁꯤꯗ ꯂꯥꯛꯑꯒ ꯑꯃꯨꯛ 24ꯗ ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯎꯔꯦ ꯌꯨꯝꯗ꯫ ꯑꯥ ꯑꯗꯨ ꯂꯥꯛꯑꯝꯕ ꯀꯥꯟꯁꯤꯗ ꯑꯩꯗꯤ ꯈ꯭ꯔꯤꯁꯃꯥꯁꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯎꯝ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯆꯔꯆꯇꯗꯤ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯑꯩꯁꯦ ꯀꯥꯔꯝꯃꯦ꯫ ꯑꯥ ꯑꯗꯨꯒ ꯀꯥꯔꯝꯃꯒ ꯑꯃꯨꯛ ꯑꯩꯅ ꯗꯤꯃꯥꯄꯨꯔꯒ ꯄꯨꯟꯁꯤꯒꯤ ꯆꯠꯆꯔꯔꯣꯏ ꯋꯣꯛꯑꯦ ꯐꯤ ꯁꯥꯕ ꯋꯥꯏꯑꯦꯅ ꯍꯥꯏ꯫ ꯎꯝ ꯑꯗꯨꯒ ꯑꯃꯨꯛ ꯊꯥ 4 ꯁꯨꯔꯛꯄꯁꯤꯗ ꯑꯩꯁꯦ ꯈꯪꯆꯠ ꯑꯃꯨꯛ ꯆꯠꯅꯤꯡꯉꯦ ꯈꯪꯍꯧꯗꯅ ꯑꯥ ꯑꯗꯨꯒ ꯂꯥꯛꯑꯦ ꯆꯠꯂꯒ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1ꯁꯦ ꯂꯥꯛꯄꯁꯤꯗ ꯑꯍꯥꯟꯕ ꯑꯩꯅ ꯆꯔꯆꯇ ꯑꯃꯨꯛ ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯒꯤ ꯂꯩꯇꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ ꯑꯗꯨ ꯇꯥꯏꯌꯦꯀꯣ꯫ ꯑꯥ ꯑꯗꯨꯗ ꯆꯠꯂꯨꯕꯗꯩ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯅ ꯏꯁꯥꯗ ꯏꯁꯣꯔꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯦꯕ꯫ ꯎꯝ ꯑꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯆꯪꯉꯛꯄ ꯍꯟꯗꯛꯀꯤ ꯑꯀꯣꯝꯕꯁꯤꯗꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯉꯥꯛꯇ ꯆꯠꯄ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯀꯣꯝꯕꯒꯤꯁꯤꯅ ꯑꯩꯅ ꯂꯩꯔꯤꯕ ꯍꯦꯂꯨꯝꯁꯤꯅ꯫ ꯑꯥ ꯑꯗꯨ ꯑꯍꯥꯟꯕꯒꯤꯗꯨꯅ ꯃꯩꯇꯩꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯛꯄ꯫ ꯎꯝ ꯃꯣꯏ ꯑꯃꯅꯤꯈꯛ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯎꯕꯗꯨꯏꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯩꯁꯦ ꯑꯅꯤꯔꯛ ꯈꯛꯇꯪ ꯀꯥꯔꯝꯕ ꯑꯗ ꯑꯀꯣꯝꯕ ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯁꯦ ꯏꯁꯣꯔꯁꯦ ꯑꯗꯨꯝꯁꯨ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯩꯅ ꯀꯣꯛꯁꯤꯗ ꯃꯊꯥ ꯃꯌꯥꯝꯁꯨ ꯁꯥꯕ ꯏꯁꯥꯗ ꯇꯦꯟꯁꯟ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯂꯩꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯄꯥꯎ ꯇꯦꯁꯇꯃꯣꯅꯤꯁꯦ ꯑꯩꯅ ꯎꯝ ꯅꯣꯡꯉꯥꯟꯕꯒ ꯊꯦꯡꯅꯖꯩꯑꯕꯀꯣ꯫ ꯎꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤꯁꯦ ꯁꯨꯝ ꯇꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝꯅ ꯏꯪꯊꯕ ꯑꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯦ ꯉꯥꯏꯕ ꯉꯝꯖꯜꯂꯛꯇꯕꯤ ꯆꯔꯁ ꯁꯨꯝ ꯆꯠꯅꯤꯡꯕ ꯏꯆꯦ ꯍꯣꯏꯅꯁꯨ ꯉꯛꯑꯦꯕ꯫ ꯎꯝ ꯌꯥꯝꯅ ꯆꯔꯁ ꯆꯠꯅꯤꯡꯉꯛꯄ ꯊꯋꯥꯏ ꯌꯥꯎꯔꯤꯁꯦ ꯅꯌꯨꯝ ꯂꯣꯝꯗꯒꯤꯗꯤ ꯌꯥꯒꯗ꯭ꯔꯥꯅ ꯑꯩꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯑꯁꯥꯝ ꯄꯥꯝꯖꯔꯛꯑꯁꯤꯗꯕꯨ ꯍꯥꯏꯔ ꯁꯨꯝ ꯆꯠꯂꯤ꯫ ꯍꯥꯏꯕꯗꯤ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯏꯄꯨꯍꯣꯏꯁꯦ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯌꯨꯝꯒꯤ ꯂꯥꯏꯒ ꯍꯔꯥꯎꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ꯫ ꯎꯝ ꯑꯗꯩ ꯌꯨꯝ ꯂꯣꯝꯅꯁꯨ ꯅꯣꯡꯃ ꯑꯩꯅ ꯆꯔꯁꯇ ꯏꯁꯩ ꯁꯛꯎꯏꯑꯕ ꯑꯃ ꯎꯝ ꯏꯁꯣꯔꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨ ꯑꯃꯨꯛ ꯎꯈꯤꯅꯤ ꯇꯧꯕ ꯏꯁꯩ꯫ ꯎꯝ ꯑꯗꯩ ꯄꯥꯁꯇꯔꯁꯤꯅꯁꯨ ꯈꯣꯟꯖꯦꯜꯁꯦ ꯐꯖꯩꯅ ꯏꯁꯩꯁꯦ ꯁꯛꯑꯣ ꯁꯛꯑꯣꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯁꯦ ꯏꯁꯩꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯨꯝ ꯁꯛꯎꯔꯦꯕ꯫ ꯑꯥ ꯑꯗꯩ ꯏꯁꯩ ꯁꯛꯎꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯁꯦ ꯃꯪꯍꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯤ ꯑꯀꯤꯕ ꯏꯁꯥꯗꯀꯣ ꯇꯟꯊꯍꯟꯕꯁꯦ ꯑꯗꯨꯝ ꯄꯣꯛꯄ꯫ ꯎꯝ ꯑꯗ ꯄꯣꯛꯄꯁꯤꯗ ꯑꯩꯅ ꯅꯣꯡꯉꯥꯟꯕꯒ ꯐꯣꯟꯁꯦ ꯑꯇꯩ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯦ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯣꯖꯥꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯖꯔ ꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯌꯦꯡꯕ꯫ ꯑꯥ ꯑꯗꯨꯒ ꯀꯣꯟꯅ ꯒꯣꯁꯄꯦꯟꯒꯤ ꯏꯁꯩꯒꯨꯝꯕ ꯇꯥꯕ ꯑꯇꯩꯗꯤ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯦꯕ ꯋꯥꯈꯟꯁꯦ ꯆꯥꯏꯊꯣꯛꯍꯟꯗꯅꯕ ꯑꯁꯤꯒꯤ ꯎꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯣꯖꯥꯒ ꯐꯣꯟꯁꯦ ꯋꯥꯔꯤꯗꯤ ꯁꯥꯟꯅꯅꯤꯡꯕꯗꯤ ꯌꯥꯝ ꯀꯨꯏꯖꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯑꯗꯒꯤ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯔꯦꯕ ꯏꯆꯦ ꯅꯥꯒꯥꯃꯤꯁ ꯆꯔꯆꯇ ꯀꯥꯕꯁꯦ ꯀꯥꯕꯨꯗꯤ ꯀꯥꯏ ꯃꯤꯅꯤꯡꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯧꯁꯟꯕ ꯀꯣꯛꯁꯤꯗ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯎꯝ ꯑꯗꯨꯅ ꯃꯩꯇꯩ ꯄꯥꯁꯇꯔ ꯂꯩꯔꯒꯗꯤ ꯈꯔ ꯀꯧꯕꯤꯌꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯃꯣꯏꯅ ꯄ꯭ꯔꯦꯌꯥꯔ ꯇꯧꯕꯁꯨ ꯑꯩ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦꯅ ꯍꯥꯏꯕꯗ ꯏꯆꯦꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯤ ꯑꯍꯨꯝꯗꯤ ꯀꯧꯕꯤꯔꯒ ꯑꯩꯁꯨ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯍꯟꯕꯤꯔꯦꯀꯣ ꯎꯝ ꯃꯣꯏꯅꯁꯨ ꯌꯥꯝ ꯐꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯗ ꯂꯥꯛꯄ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯛꯄꯗꯣ ꯅꯣꯏꯒꯤ ꯑꯁꯣꯝꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕꯗꯣ ꯊꯥꯗꯣꯛꯑꯒ ꯑꯗꯩ ꯍꯟꯗꯛꯁꯦ ꯑꯩꯅ ꯏꯄꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯃꯥꯡ ꯆꯍꯤ ꯂꯩꯕꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯞꯄꯦꯕꯀꯣ ꯎꯝ ꯍꯟꯗꯛꯁꯤꯅ ꯏꯁꯥꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃꯠꯇ ꯇꯧꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦꯕ ꯎꯝ ꯑꯩꯅ ꯑꯁ ꯑꯩ ꯇꯧꯔꯛꯑꯔꯣꯏꯒꯦꯗ ꯑꯗꯨꯝ ꯀꯠꯂꯨꯔꯅꯨ ꯑꯩꯒꯤꯗꯃꯛꯇ ꯀꯩꯝ ꯅꯤꯔꯨꯔꯅꯨ ꯍꯥꯏꯌꯦꯕ ꯎꯝ ꯑꯩꯁꯦ ꯐꯥꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯇꯟ ꯇꯟꯊꯔꯛꯄ ꯑꯗꯒꯤ ꯑꯩꯅ ꯖꯟꯇꯔ ꯃꯌꯥꯝ ꯁꯤꯕ ꯑꯩꯁꯦ ꯈ꯭ꯋꯥꯡꯗ ꯈꯨꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯝ ꯆꯠꯂꯝꯗꯥꯏꯗ ꯁꯤꯗꯥꯏꯅꯦ ꯊꯥꯡꯖ ꯎꯝ ꯇꯔꯦꯠ ꯀꯥꯏꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯕꯁꯦ ꯑꯩꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯒꯦꯅ ꯃꯇꯝ ꯈꯔ ꯂꯧꯊꯣꯛꯑꯒ ꯁꯨꯝ ꯊꯝꯃꯦꯕ ꯎꯝ ꯍꯛꯆꯥꯡꯁꯦ ꯂꯧꯊꯣꯛꯑ ꯊꯝꯃꯒꯅ ꯍꯦꯟꯅ ꯐꯤ ꯁꯥꯕꯗ ꯍꯦꯟꯅ ꯄꯥꯡꯒꯜ ꯑꯣꯏꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯃꯨꯛꯁꯨ ꯎꯝ ꯑꯗ ꯑꯩꯅ ꯍꯥꯏꯔꯦ ꯄꯥꯁꯇꯔ ꯑꯣꯖꯥ ꯍꯦꯃꯟꯇꯁꯤꯗ ꯑꯣꯖꯥ ꯑꯩꯒꯤ ꯖꯟꯇ꯭ꯔꯁꯦ ꯑꯩꯁꯦ ꯑꯃꯨꯛ ꯈꯪꯁꯤ ꯁꯤꯅꯤꯡꯍꯜꯂꯤ ꯖꯟꯇ꯭ꯔꯁꯦ ꯄꯥꯏꯈꯠꯂꯒ ꯌꯥꯝ ꯃꯨꯟꯅꯁꯨ ꯌꯦꯡꯉꯦ ꯁꯤꯈꯤꯁꯤꯔꯥ ꯁꯤꯔꯣꯏꯁꯤꯔꯥꯅ ꯑꯗꯣ ꯑꯩꯁꯦ ꯈꯨꯗꯥꯡꯃꯨꯛꯇꯤ ꯊꯤꯡꯖꯤꯟꯕꯤ ꯁꯥꯟꯅꯩ ꯁꯤꯖꯟꯒꯦꯅ ꯑꯃꯨꯛ ꯂꯧꯊꯣꯛꯅꯤꯡꯉꯛꯄꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯍꯥꯏꯗꯩ ꯃꯥ ꯑꯣꯖꯥꯁꯤꯅ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯏꯕꯦꯝꯃ ꯄꯤꯔꯛꯑꯣ ꯁꯤꯔꯨꯔꯅꯨ ꯏꯁꯣꯔ ꯑꯗꯥꯝ ꯅꯨꯡꯁꯤꯔꯒ ꯏꯁꯣꯔꯅ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯪꯕꯗ ꯏꯁꯣꯔ ꯃꯁꯛ ꯈꯪꯅꯕ ꯏꯁꯣꯔꯅ ꯊꯥꯕꯅꯦꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯖꯟꯕ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯒꯤ ꯅꯪꯅꯁꯨ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯅꯠꯇꯅ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯨꯗꯅ ꯎꯝ ꯍꯥꯏꯌꯦꯀꯣ ꯍꯣꯏ
ꯑꯩꯅ ꯑꯁ ꯑꯣꯖꯥ ꯃꯊꯪꯗ ꯑꯣꯏꯅ ꯄꯤꯔꯒꯦꯗ ꯑꯩ ꯄꯤꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇꯦꯗ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯄꯤꯗ꯭ꯔꯦ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯋꯥꯈꯟꯁꯦ ꯑꯗꯨꯝ ꯅꯤꯡꯍꯟꯅꯕ ꯁꯤꯈꯤꯒꯦꯗ ꯀꯃꯥꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯣꯏꯅꯣ ꯑꯣꯏꯅꯤꯡꯗꯦꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯨ ꯅꯠꯇꯅ ꯍꯥꯏꯕꯒꯤ ꯋꯥꯈꯟꯁꯦ ꯑꯃꯨꯛ ꯂꯩꯍꯜꯂꯦꯕ ꯍꯣꯏ ꯑꯗꯩ ꯉꯔꯥꯡ ꯅꯍꯥꯟꯗꯨꯗꯤ ꯑꯩꯅ ꯀꯧꯕꯅꯦꯕ ꯏꯆꯦ ꯑꯣꯖꯥ ꯍꯦꯃꯟꯇꯔ ꯑꯣꯖꯥ ꯒꯣꯀꯨꯜꯂ ꯃꯩꯇꯩ ꯄꯥꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯕꯗꯣ ꯃꯩꯇꯩ ꯆꯔꯆꯇ ꯂꯩꯕꯁꯤꯡꯗꯣ ꯀꯧꯕꯤꯌꯨ ꯑꯩ ꯑꯁꯤꯁꯤꯡꯁꯦ ꯄꯤꯒꯦꯅ ꯑꯗꯩ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡ ꯊꯥꯁꯦ ꯑꯩꯅ ꯍꯦꯛꯇ ꯕꯞꯇꯥꯏꯖ ꯂꯧꯅꯤꯡꯕꯁꯦ ꯑꯣꯖꯥꯀꯣ ꯀꯩ ꯍꯥꯏꯅꯦ ꯄꯨꯔꯥ ꯑꯃꯗ ꯑꯃꯨꯛ ꯕꯞꯇꯥꯏꯖ ꯂꯧꯅꯕ ꯑꯣꯖꯥ ꯇꯥꯅꯧꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯧꯁꯦꯅ ꯍꯥꯏꯅꯔꯛꯑꯀꯥꯟꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇ ꯉꯥꯏꯔꯛꯑ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯟꯈ꯭ꯔꯦꯕ ꯑꯩꯅ ꯏꯆꯦ ꯑꯩ ꯂꯧꯔꯔꯣꯏ ꯇꯜꯂꯦ ꯇꯣꯛꯑꯒꯦ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯍꯣꯏ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯃꯪꯁꯤꯗꯅ ꯑꯀꯤꯕꯁꯦ ꯑꯃꯨꯛ ꯃꯪꯈꯠꯂꯛꯑꯦ ꯃꯪꯁꯤꯗ ꯑꯩꯁꯦ ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯁꯤꯗ ꯐꯤ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯔꯨꯝ ꯑꯩꯈꯣꯏ ꯇꯨꯝꯐꯝꯒꯤ ꯔꯨꯝꯁꯤꯗ ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯎ ꯀꯥꯏꯅ ꯇꯧꯗꯅ ꯀꯧꯈꯠꯂꯛꯑꯦꯅꯦ ꯃꯪꯁꯤꯗ ꯑꯩꯁꯦ ꯀꯤꯕꯗ ꯀꯞꯄꯤ ꯑꯣꯔꯣ ꯇꯥꯡꯉꯩ ꯀꯞꯄꯤ ꯃꯪꯁꯤꯗ ꯑꯗꯨ ꯀꯞꯄꯒꯁꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯤ ꯃꯀꯥ ꯌꯥꯝ ꯂꯥꯝꯈꯤꯕꯀꯣ ꯑꯗꯨ ꯑꯩꯅ ꯃꯪꯁꯤꯗ ꯑꯗꯨꯝ ꯀꯧꯋꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩ ꯀꯟꯕꯤꯌꯣ ꯅꯪꯅ ꯑꯩ ꯀꯟꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦꯅ ꯑꯃꯨꯛ ꯀꯞꯄꯁꯤꯗ ꯂꯥꯎꯋꯦꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯐꯣꯟ ꯂꯥꯛꯁꯜꯂꯦꯕ ꯌꯨꯝꯂꯣꯝꯗꯒꯤꯀꯣ ꯁꯨꯝ ꯇꯨꯝꯃꯕ ꯈꯣꯠꯂꯕ ꯅꯣꯡ ꯆꯨꯏ ꯁꯣꯝꯗ ꯆꯨꯗ꯭ꯔꯥꯅ ꯐꯣꯟ ꯂꯥꯛꯁꯟꯕꯁꯤꯗ ꯑꯩꯁꯦ ꯌꯦꯡꯉꯦ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯝꯃꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯋꯦꯅ ꯁꯣꯝꯗꯗꯤ ꯇꯧꯗꯕ ꯑꯩꯅ ꯀꯞꯊꯣꯛꯑꯦꯅ ꯀꯔꯤꯝ ꯇꯧꯗꯦꯗ ꯑꯩ ꯄꯣꯊꯥꯔꯒꯦ ꯇꯨꯝꯊꯔꯨꯔꯦꯅ ꯍꯥꯏꯔ ꯑꯃꯨꯛ ꯊꯝꯃꯦ ꯑꯩꯁꯦ ꯃꯪꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯑꯩꯅ ꯅꯣꯡꯉꯥꯜꯂ ꯇꯝꯃꯦ ꯃꯣꯏꯗ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯃꯪꯁꯦ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯑꯩꯅ ꯇꯣꯛꯑꯅꯤ ꯈꯣꯠꯂꯅꯤ ꯌꯨꯝ ꯆꯠꯅꯤꯒ ꯍꯥꯏꯔ ꯇꯨꯝꯕꯗꯨꯗ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪ ꯆꯠꯈꯤꯅꯨ ꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯗ ꯅꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯃꯌꯥꯝꯗꯨꯅ ꯅꯪ ꯆꯥꯗꯅ ꯁꯦꯠꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯕꯦꯝꯕꯔꯗ ꯕꯞꯇꯥꯏꯖ ꯂꯧꯕꯅ ꯑꯃꯨꯛ ꯂꯦꯞꯈꯤꯕ ꯃꯇꯝꯗꯣ ꯅꯪ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯦꯌꯥꯔ ꯇꯧꯕꯤꯒꯦ ꯑꯗꯨꯒ ꯉꯥꯏꯔꯣ ꯅꯌꯨꯝꯂꯣꯝꯗꯩꯁꯨ ꯀꯩ ꯈꯔ ꯁꯨꯝ ꯇꯧꯕ ꯂꯩꯔꯛꯑꯝꯒꯅꯤ ꯅꯪꯅ ꯆꯔꯆꯇ ꯏꯁꯩ ꯁꯛꯄꯒꯤ ꯉꯥꯡꯉꯛꯄꯗꯣ ꯌꯨꯝꯗ ꯆꯪꯉꯛꯀꯅꯨꯒ ꯍꯥꯏꯔꯛꯏꯗꯣ ꯕꯞꯇꯥꯏꯖ ꯂꯧꯔꯗꯤꯅ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯑꯃꯨꯛ ꯇꯟꯊꯍꯜꯂꯤꯅꯤ ꯀꯩꯝ ꯈꯟꯒꯅꯨ ꯈꯥꯡꯉꯣ ꯑꯗꯨꯒꯤ ꯃꯪꯗꯣ ꯅꯪ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯔꯛꯏꯗꯨ ꯌꯦꯡꯉꯣ ꯄꯨꯡ 1ꯗ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯍꯜꯂꯛꯏꯗꯣ ꯅꯪ ꯁꯤꯖꯤꯟꯅꯔꯛꯏꯅꯤ ꯏꯁꯣꯔꯅ ꯀꯜꯂꯤꯅꯦ ꯅꯪꯅꯁꯨ ꯀꯧꯖꯔꯤꯗꯨꯗꯤ ꯅꯆꯤꯟꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯃꯨꯛ ꯈꯜꯂꯦ ꯏꯁꯣꯔꯁꯦ ꯅꯨꯡꯁꯤꯔꯛꯑꯦꯕꯀꯣ ꯏꯁꯣꯔꯁꯦ ꯅꯨꯡꯁꯤꯔꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯈꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯣꯖꯥ ꯑꯃꯨꯛ ꯉꯔꯥꯡ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯀꯨꯏꯗ꯭ꯔꯤ ꯑꯃꯨꯛ ꯄꯥꯁꯇꯔꯅ ꯏꯁꯩ ꯑꯝꯇꯪ ꯁꯛꯑꯣ ꯍꯥꯏꯌꯣ ꯅꯣꯏ ꯑꯉꯥꯡꯗꯣꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯍꯥꯏꯕꯗꯤ ꯅꯥꯒꯥꯃꯤꯁꯀꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯛꯑꯦ ꯑꯗꯨꯒ ꯃꯩꯇꯩ ꯏꯁꯩꯗꯤ ꯁꯛꯄꯗꯣ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯇꯩꯗꯤ ꯃꯥꯗꯤ ꯈꯣꯟꯖꯦꯜꯁꯨ ꯐꯖꯕꯅꯤꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯈꯨꯠꯇ ꯕꯥꯏꯕꯜ ꯄꯥꯏꯔꯒ ꯆꯔꯆ ꯀꯥꯔꯒ ꯈ꯭ꯔꯤꯁꯇ ꯍꯦꯛꯇ ꯐꯪꯕ ꯌꯥꯕ꯭ꯔꯥ ꯇꯧꯕꯗꯣ ꯑꯃꯨꯛ ꯁꯛꯑꯦ ꯑꯗꯨ ꯁꯛꯂꯒ ꯉꯔꯥꯡꯒꯤ ꯃꯊꯪꯒꯤ ꯅꯍꯥꯟꯁꯤꯗ ꯃꯪꯁꯦ ꯑꯃꯨꯛ ꯃꯪꯉꯦꯕ ꯃꯪꯁꯤꯗꯅ ꯀꯃꯥꯏ ꯃꯪꯒꯦꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯐꯤ ꯑꯅꯤꯈꯛ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃꯒ ꯑꯉꯧꯕ ꯑꯃꯒ ꯎꯔꯨ ꯂꯩꯁꯟꯅꯕ ꯃꯌꯥꯏꯁꯤꯗ ꯑꯁꯪꯕ ꯐꯗꯤꯅꯦꯕ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯩꯅ ꯏꯔꯨꯖꯩꯕ ꯁꯤꯔꯤ ꯀꯥꯐꯝ ꯃꯈꯥꯁꯤꯗ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯃꯊꯛꯇ ꯏꯔꯨꯖꯕ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯃꯥꯁꯤꯗ ꯍꯥꯏ ꯏꯃꯥ ꯐꯗꯤꯗꯣ ꯑꯝꯇ ꯄꯤꯔꯛꯎ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔ ꯀꯥꯈꯠꯂꯛꯀꯦ ꯍꯥꯏ ꯏꯃꯥꯅ ꯐꯗꯤ ꯑꯗꯨꯗꯩꯗꯣ ꯂꯧꯊꯣꯛꯑꯒ ꯂꯨ ꯍꯥꯏꯌꯦꯀꯣ ꯑꯗ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯐꯗꯤꯁꯦ ꯁꯠꯄꯁꯨ ꯉꯝꯗꯦ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯅ ꯀꯃꯥꯏꯅ ꯀꯥꯔꯛꯀꯗꯣꯏꯅꯣ ꯁꯤ ꯇꯩꯊꯣꯛꯑꯒ ꯂꯧꯊꯣꯛꯄ ꯉꯝꯗꯦ ꯑꯝꯇꯗꯤ ꯄꯤꯌꯨꯗ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯅꯪꯗꯦ ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯀꯥꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧ ꯍꯥꯏꯔꯒ ꯏꯃꯥꯁꯦ ꯆꯠꯈꯤꯑꯕꯀꯣ ꯐꯗꯤꯁꯦ ꯄꯤꯔꯝꯗꯕꯤ ꯏꯃꯥꯁꯦ ꯆꯠꯈ꯭ꯔꯒ ꯑꯩꯁꯦ ꯁꯤꯔꯤꯗꯩ ꯀꯥꯈꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯥꯟꯊꯨꯔ ꯑꯗꯨꯝ ꯂꯩꯔꯦ ꯈꯣꯡ ꯈꯨꯠ ꯆꯣꯠꯃꯟꯗꯅ ꯏꯁꯥꯁꯦ ꯏꯁꯤꯡ ꯃꯆꯨꯝ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯑꯩꯁꯦ ꯏꯁꯤꯡꯁꯦ ꯑꯣꯏꯅ ꯆꯥꯎꯁꯜꯂꯛꯑꯦꯕ ꯏꯁꯤꯡ ꯆꯥꯎꯁꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯉꯛ ꯌꯧꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯦ ꯃꯪꯁꯤꯗ ꯑꯗꯩ ꯑꯩꯅ ꯀꯧꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯃꯥꯅꯁꯨ ꯑꯩ ꯂꯪꯁꯦꯛ ꯄꯤꯔꯝꯃꯦ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯁꯤꯡꯁꯤꯅ ꯑꯩꯁꯦ ꯂꯥꯛꯁꯜꯂꯦ ꯐꯗꯤꯁꯤꯁꯨ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯔꯦꯅ ꯍꯥꯏꯕꯀꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯃꯪꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯞꯄ ꯂꯥꯎꯕꯁꯤꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯁꯤꯗ ꯇꯥꯏꯑꯕ ꯂꯪꯈꯠꯂꯒ ꯏꯇꯣꯝꯇ ꯇꯥꯕ ꯏꯇꯣꯝꯇ ꯇꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯝꯍꯥꯡꯗꯣ ꯑꯗꯣ ꯆꯤꯡꯗꯨꯁꯨ ꯈꯔꯁꯨ ꯁꯨꯞꯄꯤ ꯌꯦꯡꯈꯠꯈꯤꯕꯗꯅ ꯑꯃꯨꯛ ꯏꯄꯥꯛ ꯄꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯇꯥꯁꯜꯂꯤ ꯖꯒꯥꯗꯨꯗꯅ ꯃꯤ ꯅꯨꯡꯁꯨ ꯂꯩꯕꯁꯨ ꯇꯥꯕꯁꯨ ꯎꯗꯕ ꯏꯁꯨꯞ ꯁꯨꯞꯄ ꯍꯣꯏ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯃꯪꯁꯦ ꯑꯗꯒꯤ ꯌꯨꯝꯂꯣꯝꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯀꯞꯆꯕ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯏꯁꯣꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄ ꯑꯗꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯑꯃꯨꯛ ꯏꯟꯊꯣꯛꯄꯤꯔꯒꯅ ꯀꯞꯄꯗꯩ ꯑꯩꯅ ꯏꯟꯊꯣꯛꯁꯅꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯗ ꯏꯁꯣꯔꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ
ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯌꯧꯔꯛꯁꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯇꯨꯝꯕ ꯋꯥꯈꯜꯁꯦ ꯑꯗꯨꯗꯁꯨ ꯅꯣꯡꯃꯁꯨ ꯑꯩꯁꯦ ꯇꯣꯛꯑꯒꯦ ꯈꯣꯠꯂꯒꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯄꯥ ꯅꯪꯁꯦ ꯀꯥꯏꯅ ꯑꯩꯁꯦ ꯀꯞꯆꯔꯒ ꯇꯨꯝꯈꯤꯑꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨ ꯏꯅꯥꯎꯅꯨꯄꯤꯅ ꯏꯆꯦ ꯑꯩ ꯄꯨꯛ ꯅꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯪ ꯏꯁꯣꯔ ꯊꯥꯖꯔꯗꯤ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯔꯛꯀꯦ ꯅꯪ ꯑꯅꯥꯕ ꯖꯒꯥꯗꯨꯗ ꯄꯥꯏꯌꯣꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯩꯗꯤ ꯍꯩꯇꯅ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯍꯩꯗꯤ ꯍꯩꯖꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯄꯥꯅ ꯅꯆꯥꯒꯤ ꯑꯍꯥꯟꯕ ꯑꯩꯅ ꯏꯄꯥ ꯅꯨꯡꯁꯤꯖꯕꯁꯤꯒꯤ ꯏꯄꯥꯅ ꯑꯍꯥꯟꯕ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯁꯣꯛꯄꯤꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯒ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯌꯣ ꯑꯩꯅ ꯍꯩꯕ ꯅꯠꯇꯦ ꯏꯄꯥꯅ ꯍꯥꯏꯍꯟꯕꯤꯕꯅꯦ ꯍꯥꯏꯔ ꯇꯧꯕꯁꯤꯗ ꯑꯗꯨꯁꯨ ꯏꯅꯥꯎꯄꯤꯁꯤꯅ ꯆꯤꯆꯦ ꯐꯔꯦꯅ ꯄꯨꯡ 2ꯃꯨꯛꯀꯤ ꯂꯩꯔꯒ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯩꯅ ꯇꯨꯝꯕꯗꯨꯗ ꯈꯜꯂꯦ ꯏꯁꯣꯔ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯌꯥꯝ ꯅꯤꯡꯊꯧꯅꯁꯨ ꯀꯟꯅ ꯊꯤꯡꯉꯦ ꯈꯣꯠꯂꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯈꯔ ꯀꯞꯄꯒ ꯁꯨꯝ ꯇꯨꯝꯃꯦ ꯑꯗꯨꯒꯤ ꯀꯞꯄ ꯇꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯅ ꯑꯃꯨꯛ ꯃꯪꯁꯤꯗ ꯀꯧꯋꯦꯕ ꯑꯩꯉꯣꯟꯗ ꯂꯩꯆꯤꯟ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ ꯆꯤꯡꯅꯦ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯀꯥꯔꯛ ꯑꯁꯨꯛꯄꯅꯦ ꯀꯥꯔꯛꯇꯣ ꯃꯪꯁꯤꯗ ꯑꯀꯤꯕ ꯐꯥꯎꯗꯤ ꯏꯇꯣꯝ ꯆꯠꯂꯦ ꯑꯗꯨꯒ ꯂꯩꯆꯤꯟ ꯃꯇꯥꯏ ꯃꯇꯥꯏ ꯄꯨꯡꯉꯧ ꯉꯧꯋꯦ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯇꯝꯗꯅ ꯂꯩ ꯃꯆꯨ ꯃꯆꯨ ꯑꯉꯧꯕꯁꯤꯗ ꯑꯉꯥꯡꯕ ꯈꯤꯇꯪ ꯈꯤꯇꯪ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯉꯥꯛꯇ ꯎꯏ ꯑꯩꯁꯦ ꯆꯠꯂꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ ꯃꯅꯤꯡꯂꯣꯝꯗꯩꯁꯨ ꯆꯠꯈꯤꯅꯣꯅ ꯀꯧꯋꯦ ꯀꯟꯅ ꯃꯃꯥꯡꯂꯣꯝꯗꯩꯁꯨ ꯏꯁꯣꯔꯁꯤꯅ ꯂꯥꯛꯑꯣꯅ ꯈꯨꯠ ꯄꯥꯏ ꯇꯥꯡꯊꯣꯛꯑꯒ ꯑꯗꯨꯝ ꯀꯧꯕ ꯃꯅꯤꯡꯂꯣꯝꯗꯩꯁꯨ ꯆꯤꯡꯉꯦ ꯃꯃꯥꯡꯗꯗꯤ ꯏꯁꯣꯔ ꯑꯣꯏꯅꯗꯤ ꯎꯍꯟꯗ꯭ꯔꯦꯕꯀꯣ ꯃꯤ ꯑꯃꯅ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯑ ꯀꯧꯔꯒ ꯑꯗꯨꯝ ꯏꯟꯅꯔ ꯑꯗꯨꯝ ꯆꯠꯄ ꯇꯧꯋꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯠꯈꯤꯅꯨꯀꯣ ꯆꯠꯄ ꯌꯥꯔꯣꯏ ꯂꯦꯞꯄꯣ ꯑꯗꯨꯗꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯗꯤ ꯆꯠꯀꯅꯤ ꯆꯠꯀꯅꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯋꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯧꯕꯁꯦ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯗꯛ ꯂꯥꯎ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯇꯨꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯊꯦꯡꯕꯁꯦ ꯑꯩꯁꯦ ꯆꯠꯇꯕꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯦꯞꯈꯤ ꯍꯟꯁꯨ ꯍꯜꯂꯛꯈꯤꯗꯦ ꯆꯠꯁꯨ ꯆꯠꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯁꯤꯁꯇꯔꯒꯤ ꯋꯥꯊꯠꯂꯒ ꯁꯤꯁꯇꯔꯅ ꯋꯥꯆꯞꯇ ꯊꯥꯔꯛꯄꯒꯤ ꯃꯦꯁꯦꯖꯇꯣ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯗꯣ ꯇꯥꯞ ꯎꯕ ꯃꯇꯝꯗ ꯑꯩ ꯁꯤꯁꯇꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯖꯅ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯤꯁꯇꯔꯗ ꯀꯣꯜ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯐꯥꯎꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯁꯇꯔ ꯑꯩꯕꯨ ꯁꯤꯖꯤꯟꯅꯔꯒ ꯁꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯨꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯑꯦ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯒꯤ ꯁꯥꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯏꯊꯟꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯑꯗꯨ ꯍꯥꯟꯅ ꯏꯃꯥ ꯍꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯍꯜꯂꯒ ꯂꯥꯏꯕꯛ ꯊꯤꯂꯕꯅꯤꯅ ꯑꯩꯅ ꯑꯩ ꯏꯊꯟꯗ ꯁꯨꯔꯒ ꯑꯩ ꯉꯝꯅꯕ ꯂꯩꯒꯅꯤ ꯑꯩꯅ ꯆꯤꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯑꯩ ꯏꯁꯣꯔꯁꯦ ꯅꯨꯡꯁꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩꯒꯤ ꯑꯀꯣꯝꯕ ꯈꯣꯡꯊꯥꯡ ꯂꯩꯔꯒꯁꯨ ꯏꯁꯣꯔꯅ ꯄꯤꯕ ꯃꯐꯝꯗ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯏꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯒꯅꯤ ꯑꯩ ꯏꯁꯥꯅ ꯊꯛꯆꯒꯅꯤ ꯅꯣꯏꯗꯩꯁꯨ ꯆꯥꯔꯣꯏꯅ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯍꯣꯏꯅꯁꯨ ꯆꯠꯈꯤꯗꯣꯔꯦ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯁꯦ ꯃꯣꯏ ꯄꯥꯝꯅꯗꯦꯕ ꯑꯝꯇ ꯀꯅꯥꯁꯨ ꯄꯥꯝꯅꯗꯦꯗꯅꯀꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯈꯜꯂ ꯇꯨꯝꯕ ꯀꯞꯆꯕ ꯂꯥꯎꯖꯕ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯋꯥꯕ ꯍꯦꯟꯃꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯦ ꯏꯁꯣꯔꯁꯤꯗ ꯈꯔ ꯇꯨꯝꯃꯝꯗꯥꯏ ꯅꯣꯡꯃꯒꯤ ꯑꯗꯒꯤ ꯑꯌꯨꯛꯁꯨ ꯈꯔ ꯉꯟꯅ ꯃꯌꯥꯝ ꯄꯨꯡ 6 ꯐꯤ ꯁꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯄꯨꯡ 5 ꯐꯥꯎꯗ ꯕꯥꯏꯕꯜ ꯉꯥꯏꯍꯥꯛ ꯄꯥꯍꯧꯕ ꯑꯣꯖꯥꯅ ꯁꯨꯝ ꯃꯥꯛꯀꯤ ꯁ꯭ꯋꯥꯏꯗ ꯄꯥꯎ ꯈꯣꯠꯂꯣ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯇꯥꯛꯄꯁꯦ ꯑꯗꯨꯒꯤ ꯃꯥꯛꯇꯒꯤ ꯍꯥꯟꯅ ꯍꯧ ꯃꯦꯊꯤꯗ ꯍꯥꯟꯅ ꯍꯧ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯄꯥꯈꯤꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯁꯦ ꯊꯤꯒꯠꯂ ꯑꯗꯨꯝ ꯌꯥꯝ ꯄꯥꯗꯩ ꯑꯣꯖꯥꯅ ꯅꯣꯡꯃ ꯅꯨꯡꯁꯤꯠ ꯈꯥꯝꯕꯒꯤ ꯀꯩꯀꯥ ꯊꯥꯛꯄꯁꯨ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯁꯟꯖꯕ ꯌꯥꯝ ꯇꯧꯖꯩꯑꯕꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯗꯣ ꯑꯩꯅ ꯁꯤꯁꯇꯔꯒꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯀꯣ ꯌꯥꯎꯕ꯭ꯔꯥ ꯑꯩꯒꯤ ꯌꯥꯎꯋꯦ ꯃꯣꯏ ꯑꯁꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦꯕꯀꯣ ꯄꯥꯝꯕꯝꯗ ꯂꯩꯍꯧꯔꯕ ꯑꯩꯒ ꯊꯥ 3 ꯃꯨꯛꯇꯤ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯣꯏꯒ ꯑꯗꯨꯝ ꯂꯩꯈꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯩꯅ ꯈꯜꯂꯦ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯑꯍꯥꯟꯕ ꯆꯦꯟꯕꯗꯁꯨ ꯄꯤꯈꯤꯗꯦꯕ ꯄꯨꯄꯨ ꯍꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯊꯣꯛꯅꯩ ꯌꯥꯝ ꯐꯠꯇꯦꯅ ꯍꯣꯏ ꯍꯣꯏ ꯌꯦꯛ ꯊꯣꯛꯅꯩ ꯍꯌꯦꯡ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯗꯨꯝ ꯁꯤꯔꯛꯀꯅꯤ ꯐꯠꯇꯦ ꯇꯧꯒꯅꯣꯅ ꯄꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯝꯗꯅ ꯂꯝ ꯍꯦꯟꯗꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯆꯦꯟꯁꯤꯟꯕꯗꯒꯤ ꯂꯨꯁꯨ ꯂꯨꯍꯣꯡꯕꯤꯗꯕꯤ ꯂꯩꯒꯦꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯄꯨꯄꯨ ꯑꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤ ꯗꯥꯛꯇꯔꯅ ꯍꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯋꯦꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯇꯧꯋꯦ ꯑꯗꯒꯤ ꯄꯨꯄꯨ ꯍꯣꯏꯅꯁꯨ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯗꯅꯕꯒꯤ ꯏꯁꯤꯡꯗ ꯀꯩꯗ ꯃꯌꯥꯝ ꯁꯣꯜꯂ ꯄꯤꯊꯛꯄꯤꯌꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯇꯥꯏ ꯗꯥꯛꯇꯔꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤꯑꯕ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯕ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯑꯉꯥꯡ ꯑꯣꯏꯃꯟꯕꯒꯤꯅꯦ ꯍꯥꯏꯔꯁꯨ ꯆꯍꯤ 24 25 ꯁꯨꯔꯦ ꯀꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ 30 ꯆꯞ ꯆꯥꯅ ꯁꯨꯖꯔꯦꯕ ꯑꯣꯖꯥ ꯑꯗꯣ
ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯃꯨꯟꯅ ꯁꯨꯝ ꯇꯨꯝꯕꯗꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯏꯃꯪ ꯏꯍꯥꯗꯁꯨ ꯇꯠꯇꯅ ꯎꯏꯕ ꯅꯧꯅ ꯄꯣꯛꯅꯅꯕꯅꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯀꯣ ꯑꯩꯁꯦ ꯀꯧꯊꯣꯛꯅꯕꯒꯤꯅꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯩ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯃꯣꯏꯒꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯏꯁꯣꯔꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯍꯧꯖꯤꯛꯇ ꯑꯗꯨꯁꯨ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯑꯗꯒꯤ ꯑꯩꯅ ꯌꯦꯛꯇ ꯂꯩꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯁꯨ ꯏꯁꯣꯔ ꯅꯪꯅ ꯂꯣꯏ ꯂꯧꯊꯣꯛꯄꯤꯀꯣ ꯅꯍꯥꯟꯒꯤ ꯄꯊꯅꯥꯗꯨꯅ ꯑꯩꯅ ꯃꯦꯗꯥꯝꯗ ꯍꯥꯏ ꯃꯦꯗꯥꯝ ꯑꯩꯒꯤ ꯍꯧꯈꯤꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯇꯦꯁꯇꯃꯅꯤ ꯑꯩ ꯂꯣꯏ ꯍꯥꯏꯗꯣꯛꯀꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯣꯏ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯌꯦꯕꯀꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯗꯒꯤ ꯑꯗꯨꯗꯩ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯁꯤꯗ ꯔꯨꯝꯗ ꯀꯧꯁꯜꯂꯒ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯄꯨꯛꯌꯥꯡꯗꯤ ꯌꯥꯡꯉꯦꯕꯀꯣ ꯍꯣꯏ ꯑꯩꯅ ꯁꯤꯁꯇꯔꯗ ꯍꯥꯏꯅꯤꯡꯕ ꯈꯔ ꯂꯩꯔꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯤꯁꯇꯔꯒꯤ ꯉꯁꯥꯏ ꯋꯥꯍꯩꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯕ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯕꯨ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯈꯟꯕꯅꯤ ꯍꯥꯏ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯥꯜ ꯅꯥꯏꯗꯕ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯕ ꯑꯒꯥꯄꯦ ꯍꯥꯏꯀꯣ ꯃꯄꯥꯜ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯅꯨꯡꯁꯤ ꯅꯠꯇꯦ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩ ꯃꯛꯇꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯤꯉꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯟꯗ꯭ꯔꯤꯉꯩ ꯙꯔꯃꯒꯤ ꯋꯥꯍꯩ ꯏꯟꯗ꯭ꯔꯤꯉꯩ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯉꯩ ꯃꯛꯇꯗ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯅꯤ ꯄꯥꯞꯇ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯣꯏꯔꯤꯉꯩ ꯃꯛꯇꯗ ꯏꯁꯣꯔꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕꯒꯤ ꯃꯄꯥꯜꯅ ꯄꯥꯄꯤ ꯑꯣꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯁꯦ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯅꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯄꯤꯕ ꯃꯈꯩꯒꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯒꯗꯧꯕꯅꯣ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯅꯨꯡꯁꯤꯒꯗꯧꯕꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤ ꯌꯦꯡꯉꯒ ꯅꯨꯡꯁꯤꯒꯗꯧꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯌꯦꯡꯉꯒ ꯅꯨꯡꯁꯤꯒꯗꯧꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛ ꯌꯦꯡꯉꯒ ꯅꯨꯡꯁꯤꯒꯗꯧꯕ ꯅꯠꯇꯦ ꯖꯤꯁꯨꯕꯨ ꯅꯨꯡꯁꯤꯒꯗꯧꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯆꯣꯛꯊꯔꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯔꯤꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯖꯤꯁꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 2025 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯗꯒꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯈꯤꯕꯅꯤꯀꯣ 2025 ꯆꯍꯤ 2025ꯀꯤ ꯃꯃꯥꯡꯗ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯖꯤꯁꯨꯕꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯗꯕꯤꯒꯅꯤ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯁꯇꯔ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯐꯠꯇꯕ ꯃꯤꯒꯤ ꯄꯟꯊꯨꯡꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯙꯔꯃꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕ ꯍꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯆꯠꯈꯤ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯍꯦꯜꯗ ꯇꯥꯈꯤ ꯇꯥꯔꯦ ꯃꯩ ꯃꯔꯛꯇ ꯁꯩꯇꯥꯟꯅ ꯑꯣꯠꯈꯤ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗꯁꯨ ꯑꯐꯕ ꯃꯃꯥ ꯃꯄꯥꯅ ꯐꯠꯇꯕ ꯃꯆꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯆꯥꯗꯒꯤ ꯑꯣꯛꯇꯕ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯏꯟꯗꯕ ꯐꯠꯇꯕ ꯃꯆꯥꯁꯤꯡ ꯄꯥꯞ ꯆꯦꯜꯂꯕꯁꯤꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯤꯁꯇꯔꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯖꯤꯁꯨꯅ ꯁꯤꯈ꯭ꯔꯦ ꯁꯤꯕꯗꯨ ꯅꯪꯒꯤꯗꯃꯛꯇꯁꯨꯅꯤ ꯑꯃꯨꯛ ꯍꯤꯡꯒꯠꯈ꯭ꯔꯦ ꯊꯥꯖꯕ ꯅꯪꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗꯅꯦꯀꯣ ꯁꯤꯁꯇꯔ ꯇꯥꯖꯩ ꯑꯣꯖꯥ ꯃꯤꯡꯆꯠ ꯇꯥꯟꯈꯤꯕ ꯃꯃꯤꯡ ꯂꯩꯕꯁꯤꯡꯁꯦ ꯃꯈꯣꯏꯅꯅꯦ ꯃꯤꯡꯆꯠ ꯇꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩꯑꯕ
kaya mayoknay leita lairagi awaba mayam nang ngangbirakpagi awaba mina karem kathainarakpagi oisu oiroidobada nangbu kaina hairakpagi awaba mayam ama mayoknaraga khara tumda khara chada tawraga mahak ado mithoi mihen oe adubu taibang panbagi mithoi mihen di amuk shibanai adubu lomnaidaba heaven haiba ishorgi lekolda lomnaidana hannabagi damakta aikhoigi asengba yumda hannabagi honarakpa matamda aikoi ishorgi thaurangbu yadaba ishor aikhoibu miyoibabu minamliba phattaba taholiba hairiba mapu ado diabol hairiba shaitan mahakna jisu krista gi lambi da chatki tare jisu thaja ki tare haiduna aikhoida athingba piba ase kaubiganu mahakna pirakadoriba athingba se maram kayadagi pirakpa yai mahakna aikhoigi mamangda thoklaga masu haide wangangde aikhoigi mamangda masu matik lei aikhoina mitna uba ngamde adubu kanagumba amabu sizinaraga mahakna ahanbada akiba pirakani sister akiba pirakani nang du tauni da tauni nang christian oiradi nang du tauni ain hairakani madugi matungda nangonda ikaiba pirakani ahanbada akiba matangda ikaiba how ole nang di how gi dharma chang chatle nang di how gi lai khurame jishu bu how gi ro jishu di america gi suni england gi suni pakistan da suni jisu christ thajaba jati thajadaba jati amata leite jati punamaki manungda jisuna kauthokpeba adubu mitna uba chingmi khara akoina uraga haugi laini haibadudi america da thokragadi america di christian gi state ni america bu hauni hauradi america gi mising na noidra england gi mising na noidra japan gi mising na noidra china da su christian lei christian haibase dharma natte pukning hongbani jisu thajarak matam da han bada ki ba pirakani jisu bu thajadana bagi damakta ahan bada ikai ba pirakani jisu bu thajadana bagi damakta aduga jumdagi inthok pibasu lakhiba yai nang jumda sanga nu ngasidagi di nang akhoi gi damakta sirabani akhoi gi oina nang sirabani kaya kaya thing amonda nangonda pressure kaya lakani aduga amana karino khambra ahan bada akiba mathangda ikaiba ahum subada emotional blackmail haisi khambra khangde oja nungsiba wahina hairakane nungsiba wahina nangonda nang hanadagi nang leramba dharmado nang nungsikraba nang gyan tarakpadagi lerambado nang thadoktrobo nangbo mi gi dharmada nang changdroba jenguko hairiba phattabase asuk yamna singeba jisu kristana taibang panbada poba matungda numin nifuni mahakna jisu bu test tawi karamna test tawi taibang panbase arang arak paisa lupa sana lupa da ngawbagi maramna miyoibase ngawnaidana paisa lupa phangnabagi aina paisa phangnabagi damakta drugs karbar tawi drugs popi thari paisa phangnabagi damakta oktabagi thabak tawri paisa phangnabagi damakta migi mapot hurali ain yadaba thabak tawri hairiba mafam sida jesu christ da diabol na karamna themki nangna ingonda khuru kunna khuram taragadi taibang panbada leiriba ningthau leibak punamak pige yengo adubu jesu di mahakna punamak khangi aikhoibu kanbiba lakpagi maramna mahakna paisa lupa lanthum adu natte mahakna pamibase mahakna ishorgi nungsibado uthokpiba lakpani ko aduna paisa lupa sijinaragasu themdoknaba honarakani nangonda lupa karora ma pige lupa lakh yankhai pige jisu thadu haiba matang mayam lei ko nang jisu thadu lupa lakh yankhai pige nangi nacha thabak tahonge naina achaw asang sing maming leiba singda tawbiba blackmail tawgani emotional blackmail themdana nangonda nungsi en hairaga thadok hannabagi damakta akiba pirakani ikaiba pirakani adubu jisuna kari hairi nathawna fau aina taibang panbabu ngamle ko sister aduna ngasi haiba numitse ngasi date kya no september gi date kya no 26 September gi date 26 hariba numit sidagi Jisu Krista nahak aigi amatta ngairiba kan biba mapu oina lausin jare haina lauselo ahan bada baptize tawbasina hangada wonate sister baptize tawraga Christian oire baptize tawdradi Jisu thajade haiba yade Jisu thajabadi thamoina hana thajagada ubani baptize tawbadudi mayam ai hana de dum ko mayam gi mamang da baptize haibase mayam gi mamang da sakhi oibaneba
ꯑꯍꯥꯟꯕꯗ ꯊꯃꯣꯏꯅ ꯊꯥꯖꯧ ngasi thazarame numit mangani gi matungda thazadre haibadu yade adudi pukning phajindaba kawi ko ꯑꯗꯣ akhoi ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 1ꯗ ꯂꯥꯛꯑꯒ ꯑꯍꯥꯟꯕ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ ꯁꯟꯗꯦ ꯆꯔꯆ ꯆꯠꯄꯁꯤꯗꯒꯤꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ hoi ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯞꯇꯥ 3-4ꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤꯁꯦ ꯁꯨꯝ ꯇꯦꯁꯇꯃꯣꯅꯤꯁꯦ ꯁꯨꯝ ꯇꯥꯕꯗꯒꯤ ꯁꯨꯝ ꯇꯥꯁꯜꯂꯛꯄꯗꯒꯤ ꯍꯥꯟꯅ ꯃꯌꯥꯝ ꯆꯠꯈꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯥꯅꯤꯡꯕ ꯄꯣꯛꯂꯛꯑꯦ ꯑꯗꯩ ꯁꯨꯝ ꯇꯥꯛꯄꯗꯒꯤ ꯑꯩꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯉꯝꯖꯕ ꯈꯇꯪ ꯑꯣꯏꯔꯁꯨ hoi ꯁꯨꯝ hoi ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯀꯠꯆꯅꯤꯡꯕꯁꯨ ꯏꯁꯣꯔꯗ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕꯁꯨ ꯄꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯑꯩꯅ ꯀꯥꯖꯔꯤꯕ ꯆꯔꯆꯁꯤꯗꯁꯨ ꯉꯝꯖꯕ ꯈꯇꯪ ꯁꯨꯝ ꯀꯠꯆꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯥꯝ ꯆꯅꯤ yam phai ꯑꯗꯩ ꯁꯣꯝꯗ ꯑꯣꯖꯥꯗꯁꯨ ꯈꯇꯪ ꯀꯠꯆꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯔꯟꯅꯤꯅ hoi hoi ꯌꯥꯝꯅꯁꯨ ꯉꯝꯖꯗꯦ ꯑꯩꯁꯨ ꯋꯥꯏꯑꯦ ꯑꯣꯖꯥ ꯀꯣ ai sister ꯋꯥꯏ ka kaigumada hangjage yam sukui ko koi wari sanege sister ngasi hojik se Jesus Christ da lawsanjarage haina ai prayer tawrake sister na kari khali ꯑꯩꯁꯦ ꯑꯣꯖꯥ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯂꯧꯔꯁꯨ ꯂꯧꯒꯦ ꯌꯨꯝ ꯂꯣꯝꯗꯒꯤ ꯌꯥꯗꯕꯅꯤ나 ꯑꯩ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯆꯔꯆ ꯑꯗꯨꯝ ꯀꯥꯔ ꯂꯩꯒꯦ ꯌꯨꯝ ꯆꯠꯂ ꯂꯧꯒꯦ natte ꯈꯜꯂꯝꯕꯅꯦꯕ natte ꯑꯗꯣ ꯑꯩꯒꯤ thamoina ꯊꯃꯣꯏꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯨꯝꯅ ꯇꯥꯟꯊꯣꯛꯄꯤꯔꯁꯨ ꯌꯨꯝꯅ ꯆꯪꯍꯟꯗ꯭ꯔꯁꯨ ꯑꯩ ꯀꯩꯁꯨꯝꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯀꯔꯤꯝ ꯀꯤꯗꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯏꯁꯣꯔꯅ ꯂꯝꯕꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯖꯔꯦꯀꯣ hoi ꯌꯨꯝꯅ ꯆꯪꯍꯟꯗ꯭ꯔꯁꯨ ꯑꯩꯒꯤ ꯏꯃꯥꯒ ꯀꯧꯅꯗ꯭ꯔꯁꯨ ꯀꯅꯥꯁꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯩ ꯏꯁꯣꯔꯗꯤ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯩ ꯀꯣꯛꯇ hoi ꯅꯣꯡꯃꯩ ꯅꯝꯃꯁꯨ ꯑꯩ ꯏꯁꯣꯔ ꯀꯥꯏꯅꯕ praise ꯁꯨꯡꯉꯝ the lord ꯉꯝꯃꯣꯏ praise the lord praise the lord ꯑꯩꯒꯤ nahaki ꯁꯦꯡꯅ mapalna nahaki ima ipa bu ishorna khandok pigani ko ꯑꯗꯨꯅ nah prayer tawro ima ipa gi damakta yum gi damakta prathana tawro prathana ꯑꯣꯖꯥꯅ khudin gi ningsingo ꯑꯣꯖꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕꯗꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕꯗꯁꯨꯀꯣ ꯑꯩꯅ ꯅꯕꯦꯝꯕꯔ ꯊꯥꯗ ꯏꯁꯣꯔ ꯂꯧꯁꯟꯒꯅꯤꯅ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯁꯦ ꯑꯩ hoi ꯍꯥꯟꯅ ꯅꯣꯡꯇ ꯏꯁꯣꯔ ꯂꯧꯁꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯑꯒ ꯂꯧꯁꯜꯂꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯂꯧꯁꯜꯂꯣꯏ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯁꯦꯡꯅ ꯑꯗꯨꯝ ꯃꯣꯏ ꯂꯣꯏꯅꯃꯛꯅ ꯏꯟꯊꯣꯛꯑꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯏꯁꯣꯔꯅ ꯊꯣꯛꯄ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯏꯇꯣꯝꯇ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯨ ꯊꯛꯎꯕ ꯀꯩꯗꯧꯔꯨꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯣꯟꯕꯗꯣ ꯑꯩꯅ ꯇꯞ ꯇꯞꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯔꯟꯇꯅ ꯊꯥ ꯑꯝꯗ ꯂꯤꯁꯤꯡ 4-5 ꯇꯨꯡꯁꯤꯜꯂꯒꯗꯤ ꯁꯤꯡꯕ ꯉꯝꯃꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩ ꯏꯁꯣꯔꯁꯤꯅ ꯁꯦꯡꯅ ꯅꯨꯡꯗ ꯂꯣꯏꯅꯔꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯒꯅꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯄꯤꯅꯤ ꯏꯃꯥ ꯍꯣꯏ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯁꯪꯁꯥꯔꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩ ꯏꯟꯊꯣꯛꯑꯁꯨ ꯑꯩ ꯏꯁꯣꯔꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯂꯥꯞꯊꯣꯛꯄ hoi praise the ꯑꯗꯨꯅ lord praise the lord praise the lord ꯑꯩꯅ ꯕꯥꯏꯕꯜ ꯂꯩꯕ ꯉꯝꯗ꯭ꯔꯤꯉꯩ ꯀꯥꯟꯗꯁꯨ ꯆꯤꯆꯦꯗ ꯕꯥꯏꯕꯜ ꯄꯤꯌꯣ ꯑꯩ ꯕꯥꯏꯕꯜ ꯄꯥꯒꯦꯅ ꯍꯥꯏꯔꯒ ꯂꯧꯋꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯕꯦꯝꯕꯔ ꯊꯥꯁꯤꯗ ꯂꯧꯁꯜꯂꯅꯤ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ hoi hoi ꯏꯁꯥꯗ hoi ngasi aina sister da aina haise ꯎꯝ November thada baptize tawbako ngasi Jisu bu nangi thamoina lawsaloba ai ꯍꯣꯏ prathana tawrake ngasi Jisu Christ lawsanbagi numini ꯍꯣꯏ ꯑꯣꯖꯥ ꯂꯧꯁꯟꯖꯔꯒꯦ ꯑꯣꯖꯥꯅꯁꯨ ai ꯑꯩꯉꯣꯟꯗ prathana ꯑꯊꯦꯝꯕ tawrake ꯂꯥꯛꯇꯅꯕ ai prathana tawrake adubu Jisu nahaka loi matam chupada loinagani haibasidi kawganu sister ꯎꯝ ꯍꯣꯏ thauna fau hujik thauna fabagi matamni thauna ꯎꯝ fau aina taibang panbabu ngamle hai Jisu na hairise taibang panbada athemba shaitan pangal punamak Jisu na kalbarigi cross da defeat tawgre maithi gre aduna thajau Jisu bu changyeng lakani nangonda athemba lakhiba yai mina ngangbirakpa yai adubu Jisu Christ ga loinaba matamda nangna mai pakpa oigani hingatpa shiraga hingatpa ngamba mapuni ekhoiga loinaba ishorni Emmanuel ni ai hujik prathana tawrake nang mamit usalu Jisu nangi nungda changani ngasidagi di ai Jisu Christ gi machanupi oire haina nang khallo ai ngasidagi Jisu gi ina ibu chamthoe haina khallo ai gi ipa Jisu Christ oire haina khallo ai lomba naidaba sarga gi damakta ipa na khandokre haibado nang ngasidagi khallo sister mit usalu hujik mit usalu Jisu Christ nangi thamoida changakani ai kauge Jisu ꯂꯧꯁꯟꯖꯔꯦ Christ ꯑꯣꯖꯥ ipa da haijake thagachari ipa ishwar hallelujah Sarga malem taibang pan sembiba numitha thawan michak chingtam ising kangphal mioiba bu sembirakpa laisem birakpa mapa machanupa amasung thawai sengba humak amatta oiriba ipa Jesu Christa ipa ishor Joshua ipa nahak puthagachari ngasigi fajaraba numita ipana kauthokpiba nungsikhrabi nahaki nachanupi taibang panbada awaba kaya ama mayokna duna leiraba
Nupi macha asiga ipa nahakna wari sanahan bibagitamak thagachari magi thamoi bu thogotchaba ngaman bibagitamak thagachari ipa nahaki wahai na hai aikhoina nahak bu khanba nate adubu nahak na aikhoi bu khalle maramdi nahak na aikhoi bu khamnung leibak te hell da thadaning de ipa gi manak te pubiningi sister asigi punsi ngasidagi pa ishor nahak ki nungsi thauchal na ngasidagi mapal naidana loina biu ipa Mahagase ngasidagi Prabhu Jisu gi machanupi haibado mapa machanupa thawai singi ming aseng bagi ming na aseng mana chamthok piraba sengdok piraba loina biraba machanupi haibado ngasidagi Prabhu Jisu gi thawjal dagi oira sanoi pa isor mahaki thamoida leiramba fattabagi pangal mango Jisu Christ gi matangda athemba pirakpa pangal punamak ngasidagi Nazareth ki Prabhu Jisu gi mingdagi tanthokkiba oira san Jisu Christ dai pa isor ipana ki thawjal na thawai seng bagi pangal na sister asi matam chupada loina biu ipa ishor Abraham gi Isaac gi Yakub gi Israel gi ishor ipa thagachari pa taibang panbada kanagumba mana Jisu Christ butha jaba matam da swarga da leiba swarga dut sing na harawi haibagum ngasi chanasigi maming ase ipana ki sarga gi lahing balairik ta isan biu Prabhu mahaki mapal na magi imong manung na sui panang bukhang po isano nahak ti dharma khaidok palakpa nate nahak ti jat khaidok palakpa nate nahak ti nungsi daba mioi bada leiriba dubu onthok tu na nungsi ba papi bu dharma chenba ohen bi balakpa ni pa ishor sister sigi punsi ngasidagi Prabhu Jisu gi thawai aseng mana loina biduna aseng bi Christian haibado ngasidagi oirasano ngasidagi sister nahak Jisu Christ gi machanupi oirabani Yesu Christ gi minglena Yesu Christ gi thawjal na matam chupada loina bibo isano amen sister aina haise aina huji haijera ke ase ai gi tungin biu thagachari pa ishor Prabhu Jisu nacha na ipabu lausanjare Nazana ipabu loksunjare aigi amatta ngairaba kan biba mapu oina aigi amatta ngairaba kan biba mapu oina nachada leramba phattabagi pangal punamak tanthok pikro nachada leramba phattaba punamaki pangan tanthok pikro ipana aigi nungda matam chuppagi loina biu ipana aigi nungda matam chuppagi loina biu ipadi afaba yausenbani ipadi afaba yausenbani phattabagi pangal punamak-tagi ipana kan biu Fattaba punamak pangan punamak-tagi ipana kan biu cross ta Calvary gi cross ta aigi damaktasu sibibagi damak thagachari Calvary gi cross ta aigi damakta sibibagi ju thagachari amuk hingattuna hazarabi aibu dharma chenbi nachanupi ohenbi bagi damak thagachari Dharma chenbi nachanupi ohanbagi damakta thagachari Prabhu Jisu aigi amatta ngairaba ishorni Prabhu Jisu aigi amatta ngairaba ishorni aibu sargada pubigadauba ipani aibu sargada pubigadauba ipani ngasidagi hauna aigi ishor kanbiba mapu Prabhu Jisu Christani aigi laijaba punamak ipana ngonda sinajare aigi laijaba punamak ipana ngonda sinajare matam chuppada nachabu konsinbiu ipa ishor Prabhu Jisu Christ gi mingda prathana taujari amen praise the Lord sister ngasidagi nahak Jisu Christ gi machanupi ni ngasidagi Jisu Christ da thauna leina haibiro ipa nahak na aibu nungsi nahak ai nahak ki nachanupi ni haina ko sister Isuna nang matam chupada loina bigani nangi punsida marang kaiba thaujal mayam ama lakani nangonda lambi mayam ama hangdorakani nahakti ningthau singi ningthau mapu singi mapu ipa ishor gi machanupi oirabani ko